Agasapani Imphal, Maibam Dwijamani na pau pazari, ahanbada maroiba pau. Mukhyamantri Nongthom Biren hairi, Mahiroi singgidamak sarkarna tongan-tongan ba scheme amati project kaya paikhatli. Prime Minister's Internship Scheme ki pilot project ki khudong saba, lamdam asigi nahasingna launanaba Mukhyamantri Nongthom Biren na appeal tawri. National Health Development Corporation ki makhada leibak asigi mapam humbudra mangata paikhatgadaba pilot project ki khangatpada Bisnupur ki wahing khuman yaure. Senapati Jilla ki Mauda Saba Judicial Magistrate First Class Court Building, Ain Mantri Thaunauzam Basantu Kumar ngasi sangakre. Amasung Donald Trump, America ki Niputaret Suba Rashtrapati oiragani. Mukhyamantri Nongthom Biren hairi, Mahiroi singi tungi punsi ngak senduna thamnabagidamak sarkar asina tongan-tongan ba scheme amasung project kaya paikhatle. Masigi mathakta Pradhan Mantri Narendra Modi ki midyang makhada shiksha gi lamda infrastructure samganaba thabak kayamarum paikhatli. Imphal ki Mukhyamantri Secretariat ki Darbar Hall da pangthokpa Chief Minister's Coaching Scheme for Entrance Examination to Professional Courses hautopki thoramda wa nganglatuna Mukhyamantri na hai Rajya Sarkar na Civil Service thagadaba mahiroi singda coaching class taunanaba scholarship piri. Coaching class yawba mahiroi singna atop-atopa competitive examination sing mayoknanaba matamda laina thoknabani. Ngasi haudogliba scheme asigi matangda Mukhyamantri na hai coaching class asi online gi khuthangda pangthokani. Scheme asigi makhata khankalaba mahiroi singi course fee Rajya gi shiksha bibhagna puthokani. Coaching class loiraba matungda entrance examination sing pass taunanabagidama kanna honanaba pauktak piratuna Mukhyamantri na hai G natraga net parikha pass tawraba mahiroi singi makha lairik tamthabagi senpham sarkarna puthokani. Sri Biren hai school phagaran si mission ki makhada husik phawada school samakun council amadi atopa school samakun amasu council lagani. College phagaran si mission ki makhada Rajya sida leiriba government college singda magul leiba shiksha phanganabagitamak darkar leiba tangai phadaba sing phanganaba sarkar asina honari. Rajya sigi shiksha gi lamda awonba puraknabagitamak star education program ki makhada oja singbu training piri. Mukhyamantri hai No Manipur haina mingthonba Manipur da yupam oiba general knowledge larik ama atuba matamda puthoklagani. Sarkarna paikhaliba ek pair ma ke naam campaign gi makhada coaching class kidamak pai khangalaba mahiroi singidamak u thabagi thormama pangthokna basu Mukhyamantri na education s ki director da pauktak pekhi. Manipur ki a Delhi de sana khanda madu ki coaching tawna ba khona ba praja singna wari ba masana de phagalakwa laik tamningakwa competition yawningakwa Somdadi masadu ki apambadu ki bear kharsa pubungam daba Delhi de leina ki bharat hibangam daba madu ki phi thibangam daba ki madu ki awama mayam do madu urkan lai koina karor ani ga lakh marfu sangna IRS mayam sigi compete yauna na ngamna na ba ado madu ki de amuk pelak da nei koi sidaida adagi wajah sing moi professor sing do ekoi request or kana no yara ka di Manipur de laga coaching to yo direct coaching to was na effective way in higher kind of chatra sani exam to matum da khallaga direct coaching people sei ani hum sura Thormadu ki sorga moina Manipur sarkar ga Akash Educational Services Limited amasung Fitji Limited ka yana cherolamba sahi tawnaki tungda Mukhyamantri na khangalaba mahiroi humphum doida mobile tablet khosinaki. Prime Minister's Internship Scheme ki pilot project ki khudong saba launanaba Mukhyamantri Nongthom Biren na Rajya sigi nahasingda appeal tawri. Imphal da pangthokpa thoromamaga mari lenana wa ngangda Mukhyamantri hai scheme masina leibak asigi naha lakh ama lising kun manga romda internship ki khudong saba pigani. Scheme asigi damak Manipur gi oina punna seat humbudra taruk phangli. Masi Rajya sigi nahasingna khudong saba launaba honagadabani. Sri Biren hai internship ki matam asi sahi ama oigani. Masigi manungda tha tarukna khutsa haibegi training sing pigani magna hai scheme masigi makhada thagi oina lupa lising manga sel gi tangbang pigani masigi manungda lupa lising mari samanga na kendra gi mantraloy ni pigani tuga lupa samanga na CSR gi khuthangda pigani kendra gi corporate affairs mantraloy na prime minister's internship scheme lisingani kunmari gi application kauri Thorang asina leibak asigi nahasingbu khutsa haibegi training pibigi khudong saba phanganduna makhoi gi tungi punsida khutsa haiba mioi amamam ohenaba pandam thamli
pilot project asi online portal www.pminternship.mca.gov.in dagi khangba yagani sahi kunmathoi dagi kunmari phawbagi manungda leipa class 10 natraga 12 natraga polytechnic natraga diploma natraga graduate pass tawraba mahiroi singna scheme asigi damak apply torpa yagani Imphal West Zilla gi manungsana leipa Waxing Khulen Govindagram awang lekaida open gym amadi public park ngasi sangakhre sangabagi thoromda Rajya Sabha gi MP Maharaj Leisem Masana Zawbamadi Wangoi Kendra gi MLA Khuraizum Loken Singh saru yakhi tabiriba pawasi Akas Bani Imphal dagini National Handloom Development Corporation gi makhada leibak asigi mapam humbudra mangada ahanbo oina paikhet kadaba pilot project ki khangalaba Bestupur Zilla gi wahing khuman yaure Manipur Handloom and Handicrafts Development Corporation Limited na sinduna mamang thagi kunmari dagi satharakpa State Handloom Expo loisan bigi thoramda wa ngangduna Manipur Handloom and Handicrafts Development Corporation Limited ki Managing Director E Jiten Singh hai pilot project asigi makhada phisabi amana darkar oiba polam sing mafam amata da phangani mangna hai pilot project asigi makhada organic oiba phi masu sangba phisakhol phisapam amadi langna singba phanganduna handloom gi pothok marang kaina puthokhankani Sri Jiten hai Manipur gi hojik ori bai phebam asina mela asida atai rajya singdagi laktuna saruk yaragadaba adu handaki asidadi yawba ngamdre handaki mela asida lupa lak nifu henbagi polam sing yon ki haraduna magna hai phesabi singna miyamna hena pamnagadaba pot sing designer singatana tuna sabagi tangai phadaba lei Sri Jiten hai Mapanda leba phama mana tragana businessman mana nangi singma makhalgi fees hantakti lising ma piro lising nga piro lising tara piro adu piro harpa matamda phecha loncha toriba mi ama khattagi nateba aina salorganda phangiba order se lamdam chire lariba phecha loncha toriba khudimaki jibika am oidoineba asnang na chama saro nang yankai saro nang kun saro kutha saro na order bidoineba aina chacharubani tawadabu Laikai leriba lamdam char leriba weaver khudimaki artisan khudimaki sananabagi amadi yonanabagi avenue mafam amadi adam phangidana aduna maram orakanda koi fara leba mela khaktara focus tawigano Imphal gi Palace Compound leiba iboy ama sumanglila sanglenda numit tara mani ni sataraki ba mela aduda tongan be helum amasung handicrafts ki stall humpu hena hangki Senapati Jilla gi Mauda Saba Judicial Magistrate First Class Court JMFC building Aina masung Shiksha Mantri Thauna Uzam Basantu Kumar ngasi virtual oina sangakhre Samuk gabagi thoramadu MLA Losi Dikho High Court of Manipur ge Chief Justice Siddharth Mridul Justice A Bimol Singh Justice A Ganeshwar Sharma Justice Golmai Gaiful Selu Kabui saru yakhi thoramadu wangang mada Sri Basantan hai Nagaland gi ngamkhai woriba Mauda asigumba court ama thamba sina lamdamadu gi miyamda asuma pisar phangan madamateng oiragani Magna hai mafam adugi sanabi matung ina bisar tobigi sanabi lerebasu asigumba court Mauda thamba haibasi yamna maktangai phade thormadu da wangang mada Chief Justice Siddharth Mridul hai ngasigi court sangaba sina lamdam asigi miyamna kuine dagi mangduna lakpa manglan mangphauna halle Aikogi Sanapati Paumin hai court asi lupa koti mari lag yankhai humdoi sangna sabani court asi kendra masung rajya sarkar ge senthang makata paikhatpani masida video conferencing gi khudong saba yauna atai khudong saba kaya leiri Haksal Mantri Dr. Sapam Ranjan Singh Imphal West Jilla gi Konthauzam Kendra gi manung sanba Moidang Pok awang lambegi koila thabagi phibam hakthengna ni yengsinkhre lambi asigi koila tharambegi phibam modu ubda mantri na apen mapongdokhi koila thaba sina Moidang Pok awangi akoibida leriba miyosing sathok sasin tawbuda hena kudong sahalagani Thobal Jilla gi Khangabokto leiba Rice Research Station da leiba relief camp ta leriba miyosing gi senthok lambi semgatpagi pandamda phi tubagi training program ama ngasi haudokhre numit tarani sumna sathagataba training program asi Jilla adugi deputy commissioner Ahantem Subhas na haudoki District Administration Thobal amadi Boho Manipur na senduna training program adu pangthokpani Uttarakhand gi Mussoorie da leiba Lal Bahadur Shastri National Academy Administration gi santhang makata paikhatpa project amagi sarukam oina madu paikhatpani thormadu da Ahantem Subhas na hai Jilla asida leiriba relief camp ahum da sangjapam loriba singi senthok lambi lehna ba sarkar gi maike diki kana hondari masigi manung sanna Jilla asigi Assistant Commissioner Arvin Hanglem na relief camp ta leiriba miyoi singi damakta asigumba project asi paikhatpani
Project asigi saruk ama oina relief camp da leiba miyosingda makhoi ge sanaba thabak pinaba yana si ama Thobal District Administration amasung Boho Manipur ga sahi tawnakhre. ZEO Sandela Madi Samagri Siksa Manipur na kusam naraga sinba numi nini sumna pangthokpa Prime Minister's School for Rising India PM3 scheme gi 25-day program ZEO Sandel da ngasi loisin khre. Zila asigi oina scheme asigi makhata leiba school manga dagi khankalaba mairoi singna tongan ba hiram singda athoi enta nakhi. ZEO Sandel Yumnam Hemchandra Singna athoi bi mithung oituna ngasi loisin bagi thoramda zila asigi school singi principal headmaster amadi oja singna saru yakhi. Makong matang taraklaba mairoi singda certificate amasung manay thokhi. Indian Red Cross Society ne senduna volunteer singi training program ama ngasi Imphal gi MG Avenue da leiba Indian Red Cross Society Manipur gi conference hall da hudokre. Ngasi hudobage thoramadu da resource person parak borkarna organization asigi matang da wafam kya thamki. Ngasi ke thoramadu da rise asigi tongan ba mafam singdigi volunteer kya murum sawyakhi. Thoramadu Indian Red Cross Society Manipur gi state secretary A Nabasandran hudokibani. Yangkhok Netramani College of Nursing Kaksingi BSc Nursing gi Marisuba batch ki wasak lobagi thoram ngasi college asigi auditorium da pangthokre. Thoramadu da Manipur Health Services ki retired additional director Yangkhom Manisandra, college asigi managing director Ashok Kumar amasung principal Professor Maibam Kumudinina mithung lensing waikhi. Mayai kaba ni sasaba yon bayaw na kunai ki mayok taleba thabak sing satarak pa thingna bagi wakhalon da semkiba Khetrigrau Mitei Pangal United Club na kon mafam sing daleriba pharmacy singna doctor gi ai base yautana nisa oine season ba yaba hidagamati serin na sing ba yon biganu haina apil tawri. Akas Bani Imphal gi pau tabiri. Donald Trump na America gi Rashtrapati Mikhal da mai pakle. Mahagna America gi nifutaret suba Rashtrapati oirgani. Donald Trump na Democratic Mirep Kamala Harris pu maithi ba pirambani. Pradhan Mantri Narendra Modi na Donald Trump na mai palakpada nungai ba phongdokre. Social media da thakalakpa post amada Sri Modi nai Donald Trump na anirik subu oina America gi Rashtrapati oirakpa sina Bharat amasung America gi lenari ba mari hena sesilana ba mieng thamli. Haujik sanabagi pau Deveka Chingtham taki. Nupagi East Zone Inter-University Badminton Tournament ngasidagi Imphal gi Khuman Lampak Indoor Stadium da Power Mantri Thongam Biswajit na hodokre. National Sports University na Association of Indian University gi makhada pangthokpa tournament asi mathang thagi tara phawa chathagani. Manipur University Inter-College Naurem Rajendra Singh Memorial Judo Tournament Lishing Ani Kunmari Kunmanga amadi Naurem Ombi Tangpak Leima Devi Memorial Judo Tournament Lishing Ani Kunmari Kunmanga tha asigi tara manga da Khuman Lampak Indoor Stadium da pangthoklagani. Tournament asi Babuparagi JCRE Global College na sinbani. Manipur University gi makhada leiba mahiloisang singna tournament asi da saruk yanaba mari leinaba sanaroi sing tharaknaba hairi. Chinga mathak Young Learners Club na sinduna club asigi ground da chathariba anisuba CYLC State Open Basketball Championship ki ngasi sanakibada YOSC na ESU bu panjal kunipan kuntaruk ta thoikre atopa match amada CYLC na Bonthar bu panjal humputara humdo yangkhai da thoiki. Mga suba MNCA Under 16 Boys Naurem Rajningthau Singh Trophy lising ani kunmari kun mga cricket tournament ki ngasi sanakiba league round match ta YWC Langthabal na Yesdan Ningthau Khongbu run chani mga da thoiki. Lamphelpat Imphal da chathariba AITA Men's 1 Lakh National Training Tennis Tournament ki ngasi sanakiba quarter final match ta Bhushan Haubam Sankar Haisnam Rakesh Bimal Anish Prashant na magi lamba sing thoiduna semi final changkre. Double match ta Sankar Haisnam amasung Bhushan Haubam amadi S Anshuman amasung S Anshumat magi lamba sing thoiduna semi final changkre. Handakta USA gi Colorado da pangthokiba chahi taramathoi makhagi World Boxing Championship ta Bharat ki mahut siliba Manipur gi boxer Thokchom Supriya Devi na lupa gi takaman laurakpada Youth Affairs amasung Sports Mantri Govindas Konthozam na thagatpa phongdorakli. Dwijamani. Aroibada Moroiba Pawmu. Mukhyamantri Nongthoma Biren Hairi. Mairoi Singidamak Sarkarna tongan ba scheme amadi project kaya paikhali. Prime Minister's Internship Scheme ki pilot project ki khutong saba lamdamasigi na singna launanaba Mukhyamantri Nongthoma Biren apil tawri.
नेशनल हेल्थ डेवलपमेंट कॉर्पोरेशन की मखादा लेबाक असगी मफम 75 दा पाइखटकदबा पायलट प्रोजेक्ट की खनगटपदा बिष्णुपुर की वाहिंग खुमन यावरे सेनापति जिला की माउद साबा जुडिशियल मजिस्ट्रेट फर्स्ट क्लास कोर्ट बिल्डिंग आइन मंत्री थौनाउजम बसंत कुमार ngasi संगाखरे अमसुंग डोनाल्ड ट्रम्प अमेरिका की 93 सुपर राष्ट्रपति ओइरगनी पावसरे